kuki BBF amadi UKLF kanomai kapnabada mari sire UKLF ki lusingba SS haokip ki yumai thakre ngarang ayuk pung 9 rom taba matamda Chandel district ki Palel police station gi manung chana Palel moloi village ta kuki village volunteer amadi haujik su satnariba United Kuki Liberation Front UKLF ani gi marakta nomai kapnabada kuki village volunteer force ki mioi ahum sire UKLF ki kedar ama sire hairi Presna thazaba yaba mafamdagi phangba pawgi matung inadi nomai kapnabagi thaudok asi Palel police station dagi kilometer 1.40 rom chatlaga leiba aimol naga khulga tainaba mayamna Palel lailam thokpham haina khangnaba moloi village area gi manungchana TS laijang khulda thokibani hairi Presna phangba pawgi source ki matung inadi UKLF ki maikai khulngak liba kuki village volunteer force singadu atopa lalhobu singa Satminaba yaroi UKLF ki makhada laigadabani haina akanba wafam thamki masida natana UKLF ki cadre singna kuki village volunteer force ki mioi sing phuba saibagi thabak chathabada natana kuki BBF ki home secretary hensing baite koba mioi asi haokip July 15 da NACN IM na fahan ki haibagi matang dasu unkhatnaba laiki hairi Pawasina hai unkhatnaba sigi matang da waroshinama puraknaba TS laijang village da UKLF amadi kuki BBF ki mifam ama pangthokhi maduda nakalani gi marakta ningai sangdanaba thorokpadagi UKLF ki cadre singna nomai kap thorokpadagi kuki BBF ki mioi ahum sikhi madudagi khoisau naraba khunja sing amadi kuki BBF ki volunteer singna moloi village da laiba UKLF ki lusingba SS haokip ki yum mai thaki mai thaba duda molnom village da laiba village sip ki yumsu mai jakpada yawkhre masida natana makha tana nakal ani gi marakta nomai kap nakhi nomai kap na baduda UKLF ki kedar ama laikhide hairi pawasina hai ngarang ayuk nomai kapna badu tangkak ahum rom thokna kapna khi nomai kapna bagi makhol taba loinana yum mai thabagi chauna maikhu karakpana chingba ubadagi Palel bazar da leiba dukan sing thong londuna lambi chathok chasin phawba lepna khi Palel bazar kai khi Palel gi akoibada leiba lengak amadi private school sing khudakta suti thadokhi nomai kapna basina maram oiduna central force amasung state force sing Palel da thomjilaktuna akanba maongda ngak senbagi thabak chathakhi Presna phangba pawgi matung inadi ngarang UKLF ka khuthokna bada laikhidaba kuki BBF ki mioi ahum adu moredagini haina thajanari Laikhidraba singi manungda moregi M Sanodagi Jangkholan chahi 19 Palel dagi sasat chahi 30 kauba mioi ani asi oiramgani haina thajanari aduga UKLF ki laikhidraba mioi adugi mamingna moredagi kakai kauba mioi ama oiramgani haina thajanari chapchaba maming matha singdi presna phangba ngamdri nakala maromda ngarang nomai kapna baduga mari leinana kuki inpi tengnopal gi oiba mifam ama pangthokre ngarang gi mifam adu Laukhiba warep ki matung ina UKLF pu social boycott tauba haina lepna khre hairi letpao haokip pu house committee gi member oina khnkhibadu mangonda knowledge amata leite masagi ayaba pikhiba leite hairakli yumthangnaba leibak-tagi lona yadaba maongda Manipur gi tongan ba district kharada mitop changsilakliba loinana anauba khul kaya lingkhalakliba si yengsinanaba Manipur Legislative Assembly mifamna handak semkhiba inquiry committee gi member oibada masagi ayaba pikhiba leite haina Assembly mifam kayarak hana yaudana laklaba Minister letpao haokipna masagi khutyak piduna thadorakpa cherol amana hairi panba yabadi yumthangnariba leibak Myanmar dagi mitop kaya masing khangdana sangsilakpa amadi masina maram oiduna Singi district kharada nauna khul kaya lingkhalakpa amadi Phungyar district amadi Myanmar ga tainaba Manipur romda mitop kaya sangsilaktuna leiriba si tha sigi tareta phamkhiba Assembly mifamna amata oina yanaduna inquiry committee ama semnaba yanakhibani madugi matung ina tha sigi tareta Assembly gi secretary na notice ama thoktuna ruling amadi opposition gi Yauba mioi 12 saba committee ama semkhibani hariba committee sida member oina yaukhiba Minister letpao haokip masagi letter heta iduna thadorakpa cherol amada committee sigi matangda mangonda knowledge amata leite loinana member oina khananaba mahangna ayaba pikhiba leite haujik chathariba assembly mifam asida mahak yauna kukizo MLA tarana saruk yadraga Committee sigi mihut ama oibagi wafam leite hairi panba yabadi mioi 12 saba committee adu Minister Awangbo Newmaina chairman Minister L Susindro Maitei Minister TS Basanta Kumar chairman Hills area committee Dinganglung Gangmai MLA TS Lokeshwar Singh K Mega Chandra Singh Muhammad Abdul Nasir Laisio Kaising Suraj Kumar Okram
K.H. Ibomsa, T.H. Hanti Singna, member Oiribani. Loinana Committee Dugi report Tha Ahumgi Manungda, Pikhalaknaba, Manipur Legislative Assembly Secretary K. Megajit Singana, order Amathokibani.